Nscn I amasung JDF na kuki khul ani mai thakibagi thodok condemn tawi kuki inpi ngarang nung thilpung ani ga makhairom tapa matamda nune district ke manung sana leiba taikhong amasung lenglang kuki village ta Nscn I amasung JDF na nung mai kapsin dun attack tawba yauna yum kaya mai thakibagi thodok adu akan momong da condemn tawi haina kuki inpi Manipur na thador pa cherol amana hairi cherol asna makhata na hairi bana si umba thodok sing asida central government ki mai kai degi akan mamiding chang bagaloi na kuki zo community singi oina masagi legislature leijaba separate union territory gi demand asi athuba da thabuk to onthok na dabi tawri kuki khul ani attack sa thakiba adu leiriba irang asi hena pakthok sauthok anaba hotna bani Nscn I amasung JDF gi mai kai degi kuki khul sing da attack sa thakiba adu kuki zo sing taktok tuna greater Nagaland gi agenda asi hen khumang chawsin na hot na bani kuki khul ani ase nungtil pawop to attack sa thakibagi thawung asina state government na miam ngak sen ba ngamdre haibadu mayek sengna takle luina yamna toina kuki zo frontier village sing the attack sa thaba asina internet security crisis asi hen lusin han baga luina security lapses leire haibadu mayek sengna takle amaramda Manipuri gi hojik leiriba administrative arrangement adugi makhada kuki zo sing asoi angam yaudana amasung santi oina leiba ngamloidabana Indian constitution gi makhada kuki zo sing gi oiba separate administration demand athuba da pigedabani demand asi kuki zo community sing security dignity amasung matam sangna santi oina hingba ngamnaba gi damaktani masiga loina na hojik leiriba structure asibu thugaina bahona riba Nscn I amasung masiga proxy group oiriba JDF gi mathakta central government gi maikei gi kutakta counter terrorism offensive sathagadori bani haina su demand tawri hairi kuki zo sing da jeksa thariba sigi matangda sabsaba thapuk lokhana ba NCST da kuki zo sing na wakat kre hauki ba sahi 2023 gi me hum dagi hauna kuki kul sing thuga ye khai tawba mai thaba hat pa yauna makhal makha kaya gi attack sing ngasi phawba leptana sathariba asi National Commission for Scheduled Tribe ki maikei gi mathau taba thabuk sing paikhat piu loina irang asida laikhidraba kuki zo sing da ex gracia ki mathau pina ba recommend tawbi yu haina committee on protection of tribal areas Manipuri kuki hills na ngasi National Commission for Scheduled Tribe ki chairman Jantar Singh Ariada I paserol pisin duna wakat kre committee asigi chairman the pisin ki paserol adu hai ribana nabi amu ena kuki scheduled tribe village sing asi Manipuri gi protected hill area sing da khundai loina na kuki customary logi makhada khul sing asigi mapu asi village ship sing na oi hauki ba sahi 2023 gi sahi asigi July phawada kangpopi ukrul kamjong amasung none district ta laiba kuki khul sing da left na attack tawbadagi thawong sing chathari kuki khul sing da nongmai sijina duna attack tawba yauna yum sing mai thaba mi hatpa hostess oina phajin ba ot naiba lau singu tawnariba lam sing makhan takhan ba kuki kunja sing namduna lanchen han ba community infrastructure sing thuga ye khaiba thawong sing kaya sathari haiba thawdok sing asida Nscn I yauna atai khulai paiba kaya amasu chenai hauki ba sahi 2023 gi June manga dagi sahi asigi January kunga taruk phawda kamjong ukrul none amasung kangpokpi district ki kuki khul taraga taruk mai thakre kuki amasung naga ani gi marakta satharki ba hana sunuba gi thawdok ta miyoi taraga mari henna laikidre maram aduna commission gi mai kaidagi Indian constitution gi article 338A gi makhada complaint asi register tawba ka loina na makhata ba thabuk sing paikhat piu sing gi area sing da kuki tribe ki miyoi kaya hat ki ba khul kaya mai thaki ba attack sathaba yauna hingsa gi thawdok sing sathaki ba asina commission gi maikei degi su moto cognizant lokhat piu loina na thodok sing asigi matang the independent fact finding and inquiry team ama constitute tawduna inquiry sathabiu Manipuri government Ministry of Home Affairs Manipuri police ki DGP ama sung mari leinaba authority sing degi thodok sing asigi matang the action taken report sing kauduna examine tawbiu kuki khul sing da makhata na hingsa gi thodok sing thoktanaba ama sung miam asoi angam yaudana leinaba ngamnaba gi damakta neutral central armed force sing deploy tawbiu mai thaba yauna amang ata thokraba structure khuding mak amuk hanna sanaba recommend tawbiu laikhidraba asoka pan nangkraba mayum mai kai mang takraba singi damakta matik saba compensation ex gracia gi mateng amasung mapung phaba rehabilitation gi damakta recommend tawbiu thodok sing asigi matang da mapung phaba investigation sa thaduna mara leiba miyo sing adu phaduna matik saba dan DP na Manipuri government amasung mari leinari ba investigation agency sing da direction PBU haiba gi warol sing yauri ningai sangdana bade gi Mapana Macha nupa bunung maina Kaptuna Hatle yamna tangna thokpa thodok ama oina ngarang numidang waram Imphal West ki lamsang police station na konba kaukruk awang laikai gi kaukruk sports university gate manakta mapa masa ningai sangdana rakpati gi apokpa Mapana Macha bunung maina Kaptuna Hatle laibak thiba thodok adu da laikhidraba masa nupa adugi maming na ningthaujam kisan kawi adugi mahakpur nongmaina Kaptuna Hatle hek apokpa mapa adugi maming na ningthaujam samaton kawi
Laikidraba kisan mayum makai panduna masanupi ama leire mahakiluina bisu hojik masa wai sangdana tha suraga leiribani kisan che chemistry ni masin manau mari gi manungda mahakna hanni thauduk asigi matangda press na phangba pau gi matung ina ngarang numidang wedam pung taru kaminari yang khairom taba matamda karigumbo ho omade gi mapa masa ani gi marakta khatna chaina bagi thauduk thokhi maduda ning thaujam sanaton na mahaki license single barrel gun adu puthokla masana pabu kisan da kap khi thaudok adu da kisan yamna thina sokpadagi north e wasida leiba ras medicity da pukhatuna laikan naba hotnaba da lambi da laikhitabani laikhitraba kisan gi haksang hauji grims ki mok ta leiri thaudok asi da senari pama pa samaton laikhitabada gi thiba khangdri amarom da thaudok asigi mari lena ngasi leikai gi oibem pham ama pangthokre loina nam pham aduna mi hat asigi senari bening thaujam samaton mapunsi chupagi oina leikai dagi tanthokna buwarep lokre Editorial column dagi lau hojjarake Manipur lengang na Manipur kan mangamdaba haibadu oigadoribra hauzik Manipur gi oiriba phibam ase aduki matik sathiba amadi yamna kiningai oiba haibadu oire oiriba phibam ase sambal khadraba ingkol da hoba mana masing sa sanchangduna maning tauna chaba loina na mapu pandraba ingkol oiduna tawning bathabak pangtawda tawba yaba haibaduga chap manare hauzik oiragliba Manipur gi sathiraba phibam ase da ikhoi gi lengak loisingna yamna munna wakhal tawduna leijaba thawna losing amati pangal puthokduna Manipur da chakliba kangluf ki irangi akanba mai ase muthanaba honafam thoi Manipur miyamna hauzik Manipur gi lengak loising gi marakta pukchal khoijen tinadaba khaibung tanaba apunbagi thawna pangal sagatpa ngamdabagi mawong asidi adugi matik penadaba haibadu oire maduna lengak loising gi marakta khenaba amadi yengthinaba haibadu thamdana mangjil thana chongthoktuna lengak loising amato oina punsinuna Manipur da thokliba kangluf ki irang asi loisinaba honabiu haibasi leibak miyam gi amato oiba kholau oiri ngasi aikhoi gi lengak loisingna khut tungmunna duna laikhibadagi Manipur miyamna chongthoraktuna maraibak Manipur kannaba honaribani hauzik Manipur da thokliba lana si achumba la nate maraibak Manipur kannaba lani lana sida leibak miyamna thawai pamu balaitana maraibak ki damakta chongthoraktuna thawai thadoknari haibasisu lengak loisingna khangpham thokpani aduga lan tawba matamda kari changi haibasisu aikhoi gi lengak loisingna khangde khulai yaudana chinjak yaudana lan tawbu yaroi aikhoi ga lan soknariba kangbuna makhoi gi damakta changadaba khusu khulai sing amadi chana thaknaba polam sing kanana pambom tingna watanaba puthokli haibadusu aikhoi gi lengak loisingna khangadabani pumnama asi khangdana chawkri konuna sum leiba tarabadi hauzik leiba asida thokliba sathiraba irang asi nongmanongmagi hanjilakani hauzik Manipur gi chingi lamsing da khulai paiba kuki militant singna maning tamna makhoi gi bunker kaya sagalakpada natana mapung phaba kem phawat lingkhalakpagi khudam phangli Manipur gi chingi mafam kaya da terrorist singna khulengduna leiraga makhoina chathaningba terrorism gi thabak thoram kaya maning tamna chatharakle madugi chaitheng Manipur miyam da phangle khanglabasu makhoi gi mathakta ain gi oiba thabak amata lokhatpa ngamdabagum Manipur lengakna leithokliba asi yamna lali maram aduna oiriba phibam asi mikhal gi matamna na bot piduna khankiba miyamgi mihut singna semba lenga ama ichau chauna leiraga kuki militant singna Manipur miyamgi mathakta landaningba matamda landahanba ngamba haibasi lengang loisingna pangdabadagi thokpani aikoina hinglibasi leibak ima leibak poknafam lamdamgi damakthani nungsiraba ima leibak poknafam lamdam asibu machet thugaiduna kuki homeland tangani pidrabadi Manipur lenga amasung mitei singi mathakta lepa leitana landagani haibasi yafam thokpra ngallingai matamda hojik oiri phibam asi oirakani haibasi Manipur miyamgi mafamdagi matamgi lengak sasan tawribasingi mafamda kayarak hanna haikrabani adubu matamgi lengak sasan tawkhibasing aduna asanba miyeng yengduna maraibak Manipur thugainaba miyoi kana na lamdam asida changsinduna leikrabage haibadusu khangba ngamde yumdang mana kaina balau mapu yongna tanbagi fibam madu hojik Manipur da chapchana thoklare mapaldagi changsilakpa mito miyan cha singna Manipur gi ngamkhai manungda makhoi gi tonganba homeland talakle makhoi gi dabi asi pidraga Manipur asi singkup sana thugaigani haibarom dalanda silakle adu bhawrakli balana si Manipur miyam maru oina mitei furufna kari suki gadaba nate mitei furuf ki oina di hojik thengnari balana asi di hawbada ngairibani yengnaba sing masak munna khanglabani na maithiba piduna imalaibak Manipur gi apunmagi saktam kanba haibadudi mitei furuf ki lengdraba wasakni tawbada bulengak sasan tawriba aikhoi gi lengak loisingna maraibak maramdam kannabagi damakta lawfam thokpa thawdang adu lawbiu mamingta gi langak loi oina leibiganu haibani hojikti BJP lenga ama Manipur leiri lenga asi leina Manipur kangkhong chaire misi mina toina thokle Manipur miyamna maramdamda leitana hingba ngamdaba haibadu oiriba phibam asi kanana kari soibadagi ohelakpano haibadu aikhoi gi lengak mapu amadi lengak loisingna khangna thabak tawfam thoi loinana maraibak Manipur kanba ngamdraba lengak loisingni haibadu mayek singna khanglabanina leibak miyam hauduna mangak paiduna inthokraga miyamna imalaibak Manipur kanmagi thaudang lawgani haibasisu aikhoi gi lengak loisingna khangadabani editorial column dagi lokhotjarake lenga khangadana saba kuki gi thong sakhibada changba sanfam kadaidagi lakpano thigatpham thoi
ꯏꯝꯐꯥꯜꯗ ꯐꯣꯡꯕ ꯄꯥꯎꯆꯦꯁꯤꯡꯗ ꯍꯟꯗꯛꯇ ꯀꯨꯀꯤꯁꯤꯡꯅ ꯁꯦꯜ ꯈꯥꯏꯅꯔꯒ ꯁꯥꯕꯅꯤ ꯍꯥꯏꯕ ꯊꯣꯡ ꯑꯃ ꯁꯪꯒꯥꯈꯤꯕꯒꯤ ꯐꯖꯔꯕ ꯄꯥꯎ ꯑꯃ ꯊꯦꯡꯅꯈꯤ꯫ ꯍꯥꯏꯔꯤꯕ ꯊꯣꯡ ꯑꯗꯨ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯤꯡꯍꯤꯌꯨ ꯚꯤꯂꯦꯖ ꯑꯃꯁꯨꯡ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯋꯥꯜꯈꯨ ꯚꯤꯂꯦꯖ ꯑꯅꯤꯒꯤ ꯃꯔꯛꯇ ꯆꯦꯜꯂꯤꯕ ꯃꯅꯤꯄꯨꯔ ꯔꯤꯚꯔꯒꯤ ꯃꯊꯛꯇ ꯁꯥꯕꯅꯤ꯫ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯍꯥꯏꯔꯒꯗꯤ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯉꯥꯏꯀꯣꯠ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯃꯁꯨꯡ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯆꯥꯛꯄꯤꯀꯔꯣꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯅꯤꯒꯤ ꯂꯣꯟꯅꯕ ꯃꯐꯝꯗ ꯁꯥꯕ ꯊꯣꯡꯅꯤ꯫ ꯊꯣꯡ ꯑꯁꯤ ꯀꯝꯗꯧꯅ ꯀꯅꯥꯅ ꯁꯥꯕꯅꯣ ꯍꯥꯏꯕ ꯃꯄꯨꯡ ꯑꯣꯏꯅ ꯌꯦꯜꯍꯧꯃꯤ ꯑꯣꯏꯔꯤꯕ ꯃꯤꯇꯩ ꯑꯃꯁꯨꯡ ꯅꯥꯒꯥꯁꯤꯡꯗ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯊꯣꯡ ꯑꯗꯨ ꯁꯥꯏ ꯅꯠꯇ꯭ꯔꯒ ꯁꯥꯗꯦ ꯍꯥꯏꯕ ꯐꯥꯎꯕ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯖꯕ ꯉꯝꯖꯗ꯭ꯔꯤ꯫ ꯃꯅꯤꯄꯨꯔꯗ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯆꯨꯔꯆꯥꯟꯄꯨꯔ ꯃꯥꯏꯀꯩꯗ ꯈꯨꯟꯗꯥꯔꯤꯕ ꯀꯨꯀꯤꯁꯤꯡꯅ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯀ ꯁꯝꯅꯅꯕ ꯑꯃꯁꯨꯡ ꯃꯣꯔꯦꯒꯤ ꯈꯨꯠꯊꯥꯡꯗ ꯃ꯭ꯌꯥꯟꯃꯥꯔꯗ ꯐꯪꯂꯤꯕ ꯄꯣꯠꯆꯩꯁꯤꯡ ꯇꯝꯄꯥꯛ ꯂꯝ ꯐꯥꯎꯗꯨꯅ ꯄꯨꯁꯤꯜꯂꯛꯄ ꯌꯥꯗꯅꯕ ꯑꯔꯣꯟꯕ ꯊꯧꯔꯥꯡ ꯀꯌꯥꯃꯔꯨꯝ ꯇꯧꯔꯛꯈꯤ꯫ ꯊꯧꯔꯥꯡ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯁꯨꯒꯨꯅꯨ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ ꯃꯅꯨꯡꯃꯛ ꯑꯣꯏꯗ꯭ꯔꯒꯁꯨ ꯃꯌꯥ ꯅꯛꯅ ꯃꯅꯤꯄꯨꯔ ꯔꯤꯚꯔꯒꯤ ꯃꯐꯝ ꯑꯃꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯈꯪꯍꯟꯗꯅ ꯑꯆꯧꯕ ꯊꯣꯡ ꯑꯃ ꯁꯥꯒꯠꯂꯛꯄ ꯊꯦꯡꯅꯈꯤ꯫ RCCꯅ ꯃꯈꯣꯡ ꯍꯧꯕ ꯊꯣꯡ ꯑꯃ ꯁꯥꯒꯠꯂꯛꯂꯦ ꯍꯥꯏꯕꯗꯨ ꯂꯣꯀꯦꯜ ꯄꯦꯄꯔꯁꯤꯡꯗ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯇꯝꯗꯨꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ N. ꯕꯤꯔꯦꯟꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡ ꯊꯥꯖꯤꯟꯗꯨꯅ ꯊꯣꯡ ꯁꯥꯕꯗꯨ ꯊꯤꯡꯈꯤ꯫ ꯃꯈꯣꯡꯒꯤ ꯁꯔꯨꯛꯁꯤꯡꯗꯤ ꯍꯩꯕ ꯂꯣꯏꯔꯒ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯃꯈꯥ ꯇꯥꯅ ꯊꯣꯡ ꯑꯗꯨ ꯁꯥꯕ ꯉꯝꯈꯤꯗꯦ꯫ ꯑꯣꯜꯂꯛꯄ ꯆꯍꯤꯗꯗꯤ ꯏꯁꯤꯡ ꯏꯆꯥꯎꯅ ꯊꯣꯡ ꯑꯗꯨꯒꯤ ꯃꯈꯣꯡꯁꯤꯡ ꯑꯗꯨꯁꯨ ꯐꯨꯛꯇꯠꯂꯒ ꯄꯨꯈꯤꯕꯗꯒꯤ ꯀꯨꯀꯤ ꯐꯨꯔꯨꯞꯀꯤ ꯃꯪꯂꯥꯟ ꯑꯗꯨ ꯑꯔꯦꯝꯕ ꯇꯥꯈꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯍꯣꯠꯅꯕꯗꯤ ꯂꯦꯞꯈꯤꯗꯦ꯫ ꯍꯟꯗꯛꯇꯤ ꯃꯩꯇꯩꯁꯤꯡꯅ ꯎꯕ ꯐꯪꯂꯣꯏꯗꯕ ꯃꯐꯝꯗ ꯑꯣꯏꯅ ꯊꯣꯡ ꯑꯃ ꯂꯣꯟꯅ ꯁꯥꯔꯝꯕꯗꯒꯤ ꯁꯪꯒꯥꯔꯦ ꯍꯥꯏꯅ ꯂꯥꯎꯊꯣꯔꯛꯈꯤ꯫ ꯊꯣꯡ ꯑꯗꯨꯒꯤ ꯃꯃꯤꯡꯁꯨ ꯑꯃ ꯊꯣꯜꯂꯤ꯫ ꯊꯣꯡ ꯑꯗꯨ ꯌꯣꯠꯅ ꯆꯦꯛꯁꯤꯟꯅ ꯁꯥꯕ, ꯄꯣꯠ ꯄꯨꯕ ꯇ꯭ꯔꯛ ꯂꯥꯟꯕ ꯌꯥꯕ ꯊꯣꯡꯅꯤ ꯍꯥꯏꯕ ꯃꯈꯣꯏꯅ ꯁꯪꯒꯥꯕ ꯊꯧꯔꯝꯒꯤ ꯊꯥꯗꯣꯔꯛꯄ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖ ꯑꯗꯨꯗ ꯈꯪꯕ ꯉꯝꯃꯤ꯫ ꯊꯣꯡ ꯑꯗꯨ ꯈꯛꯇ ꯅꯠꯇꯅ ꯃꯌꯥ ꯑꯗꯨꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯒꯤ ꯅꯤꯡꯁꯤꯡ ꯈꯨꯕꯝ ꯑꯃꯁꯨ ꯁꯥꯒꯠꯄꯒꯤ ꯃꯑꯣꯡ ꯑꯃ ꯎꯕ ꯐꯪꯉꯤ꯫ ꯍꯥꯏꯔꯤꯕ ꯊꯣꯡ ꯑꯁꯤꯅ ꯍꯧꯖꯤꯛꯇꯤ ꯆꯨꯔꯆꯥꯟꯄꯨꯔ ꯑꯃꯁꯨꯡ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯅꯕꯒꯤ ꯃꯔꯨꯑꯣꯏꯕ ꯊꯣꯡ ꯑꯣꯏꯔꯤ꯫ ꯊꯣꯡ ꯁꯪꯒꯥꯈ꯭ꯔꯕ ꯇꯨꯡꯗ ꯄꯥꯎꯃꯤꯁꯤꯡꯅ ꯍꯪꯕ ꯋꯥꯍꯪ ꯑꯃꯒꯤ ꯄꯥꯎꯈꯨꯝꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯈꯤ, "ꯅꯈꯣꯏꯗ ꯊꯣꯡ ꯑꯗꯨ ꯂꯣꯅ ꯌꯥꯗꯕ ꯊꯣꯡꯅꯤ ꯍꯥꯏꯕꯁꯤ ꯀꯅꯥꯅ ꯍꯥꯏꯕꯒꯦ?" ꯈꯣꯟꯐꯝ ꯑꯗꯨ ꯈꯖꯤꯛꯇꯪ ꯋꯥꯡꯕꯗꯧꯅ ꯇꯧꯈꯤ꯫ ꯑꯗꯨꯒ ꯇꯞꯅ ꯂꯩꯊꯔꯛꯂꯒ, "ꯂꯣꯅ ꯌꯥꯗꯕ ꯊꯣꯡ ꯑꯃ ꯁꯪꯒꯥꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯅꯈꯣꯏꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯗꯒꯤ ꯈꯪꯂꯤ꯫ ꯀꯝꯗꯧꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩ ꯑꯃꯨꯛꯇꯪ ꯌꯦꯡꯁꯤꯟꯒꯦ" ꯍꯥꯏꯅ ꯌꯥꯝꯅ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯌꯥꯎꯗꯕꯒꯤ ꯃꯑꯣꯡꯗ ꯄꯥꯎꯈꯨꯝ ꯄꯤꯔꯛꯈꯤ꯫ ꯃꯍꯥꯛꯀꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯇꯥꯔꯒ ꯁꯦꯅꯤꯌꯔ ꯖꯔꯅꯦꯂꯤꯁꯠ ꯈꯔꯗꯤ ꯍꯧꯅ ꯅꯣꯛꯈꯠꯂꯛꯈꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯈꯨꯝꯂꯛꯈꯤꯕ ꯄꯥꯎꯈꯨꯝ ꯑꯗꯨ ꯌꯥꯝꯅ ꯃꯔꯧ ꯂꯩ꯫ ꯊꯣꯡ ꯑꯗꯨ ꯁꯥꯕꯒꯤ ꯃꯔꯝ, ꯀꯅꯥꯅ ꯀꯝꯗꯧꯅ ꯁꯥꯕꯅꯣ ꯍꯥꯏꯕ ꯈꯪꯂꯕ ꯃꯇꯨꯡꯗ ꯑꯆꯨꯝꯕꯁꯤꯡ ꯑꯗꯨ ꯄꯥꯎꯃꯤꯁꯤꯡꯗ ꯍꯥꯏꯅꯤꯡꯗꯦ ꯍꯥꯏꯕꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯐꯪꯉꯤ꯫ ꯂꯨꯄꯥ ꯀ꯭ꯔꯣꯔ 3ꯒꯤ ꯃꯌꯥꯗ ꯆꯪꯕ ꯑꯆꯧꯕ ꯊꯣꯡ ꯑꯗꯨ ꯂꯥꯏꯔꯕ ꯃꯤꯌꯥꯝꯗꯒꯤ ꯈꯥꯏꯔꯒ ꯁꯥꯕ ꯍꯥꯏꯕꯁꯤꯃꯗꯤ ꯑꯣꯏꯊꯣꯛꯄ ꯈꯔ ꯋꯥꯒꯗꯕ ꯃꯥꯜꯂꯤ꯫ ꯃꯤꯌꯥꯝꯗꯒꯤ ꯁꯦꯜ ꯈꯥꯏꯕ ꯍꯥꯏꯕꯁꯤ ꯃꯩꯇꯩꯂꯣꯟꯗꯗꯤ ꯂꯣꯅ ꯌꯥꯕꯁꯨ ꯈꯥꯏꯕ, ꯂꯣꯅ ꯌꯥꯗꯕꯁꯨ ꯃꯑꯣꯡ ꯑꯣꯏꯔꯒꯁꯨ ꯁꯦꯜ ꯈꯥꯏꯕ ꯑꯗꯨꯝ ꯍꯥꯏ꯫ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯁꯥꯕ ꯉꯝꯈꯤꯕ ꯊꯣꯡꯅꯤ ꯍꯥꯏꯅ ꯀꯨꯀꯤꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯈꯤꯕ ꯑꯗꯨꯃꯛꯅ ꯇꯥꯛꯄꯗꯤ ꯁꯦꯜ ꯊꯨꯝꯒꯤ ꯑꯋꯥꯕ ꯑꯃꯠꯇ ꯂꯩꯇꯅ ꯁꯥꯈꯤꯕ ꯊꯣꯡꯅꯤ ꯍꯥꯏꯕꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯌꯥꯝꯅ ꯁꯦꯡꯉꯤ꯫ ꯀꯨꯀꯤꯁꯤꯡꯗꯒꯤ ꯈꯥꯏꯕ ꯁꯦꯟꯐꯝ ꯄꯟꯕ ꯇꯥꯔꯒꯗꯤ ꯃꯗꯨ ꯑꯋꯥꯡ ꯃꯥꯏꯀꯩꯔꯣꯝꯗ ꯂꯩꯔꯤꯕ ꯍꯥꯏꯕꯗꯤ ꯀꯥꯡꯄꯣꯛꯄꯤ ꯃꯥꯏꯀꯩꯒꯤ ꯀꯨꯀꯤꯁꯤꯡꯗꯤ ꯂꯨꯄꯥ 1 ꯐꯥꯎꯕ ꯊꯣꯡ ꯁꯥꯕꯗ ꯍꯥꯞꯂꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ꯫ ꯃꯥꯔ ꯑꯃꯁꯨꯡ ꯖꯣ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯀꯥꯡꯕꯨꯁꯨ ꯁꯦꯜ ꯍꯥꯞꯂꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ꯫ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯌꯥꯝꯂꯕ ꯁꯦꯟꯐꯝ ꯑꯗꯨ ꯀꯨꯀꯤꯁꯤꯡꯅ ꯈꯥꯏꯅꯔꯒ ꯁꯥꯕ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯨ ꯂꯩꯇꯦ꯫ ꯀꯨꯀꯤ ꯌꯨ.ꯖꯤ. ꯒ꯭ꯔꯨꯞꯁꯤꯡꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗꯒꯤ ꯅꯝꯗꯨꯅ ꯁꯦꯜ ꯂꯧꯕ, ꯂꯩꯉꯥꯛꯅꯒ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯗ ꯗꯤꯚꯦꯂꯞꯃꯦꯟꯠꯒꯤꯅꯤ ꯍꯥꯏꯗꯨꯅ ꯊꯥꯗꯔꯤꯕ ꯁꯦꯟꯐꯝꯁꯤꯡ ꯑꯗꯨ ꯄꯨꯜꯂꯞ ꯈꯣꯝꯖꯤꯜꯂꯒ ꯊꯣꯡ ꯁꯥꯕꯗ ꯁꯤꯖꯤꯟꯅꯕ ꯑꯃ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯕꯁꯤꯁꯨ ꯃꯤꯌꯥꯝꯒꯤ ꯋꯥꯍꯪꯅꯤ꯫ ꯑꯇꯣꯞꯄ ꯑꯃꯅ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯗ꯭ꯔꯒ ꯂꯂꯣꯟꯕꯗꯒꯤ ꯐꯪꯂꯛꯄ ꯁꯦꯟꯐꯝꯗꯒꯤ ꯃꯈꯣꯏꯒꯤ ꯈꯨꯗꯣꯡꯆꯥꯕ ꯈꯔ ꯐꯪꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯊꯣꯡ ꯑꯗꯨ ꯁꯥꯕꯗ ꯁꯦꯜ ꯊꯥꯗꯈꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤꯁꯨ ꯊꯥꯖꯕ ꯌꯥꯕ ꯋꯥꯐꯝ ꯑꯃꯅꯤ꯫ ꯊꯣꯡ ꯑꯗꯨ ꯀꯨꯀꯤꯁꯤꯡꯅ ꯁꯥꯕ ꯍꯩꯒꯗꯕ ꯅꯠꯇꯦ꯫ ꯊꯕꯛ ꯁꯨꯕ ꯌꯥꯎꯔꯤꯕꯁꯤꯡ ꯑꯗꯨꯁꯨ ꯀꯨꯀꯤꯒꯤ ꯂꯦꯕꯔꯁꯤꯡꯅ ꯍꯩꯒꯗꯕ ꯅꯠꯇꯦ꯫ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯇꯒꯤ ꯊꯕꯛ ꯑꯗꯨꯕꯨ ꯄꯥꯏꯕ ꯉꯝꯕ, ꯁ꯭ꯀꯤꯜ ꯅꯤꯡꯊꯤꯅ ꯂꯩꯔꯕꯁꯤꯡꯅ ꯁꯥꯕ ꯊꯣꯡ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤ ꯀꯛꯄ ꯌꯥꯔꯣꯏ꯫ ꯃꯤꯌꯥꯝꯒꯤ ꯇꯉꯥꯏꯐꯗꯕꯗꯒꯤ ꯁꯦꯜ ꯈꯥꯏꯖꯤꯟꯅꯔꯒ ꯑꯆꯧꯕ ꯊꯣꯡ ꯑꯃ ꯂꯩꯉꯥꯛ ꯈꯪꯍꯟꯗꯅ ꯁꯥꯕ ꯍꯥꯏꯕꯁꯤ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯑꯃꯠꯇꯗ ꯌꯥꯕ ꯂꯩꯔꯣꯏ꯫ ꯑꯆꯧꯕ ꯊꯣꯡ ꯑꯃ ꯁꯥꯕ ꯍꯥꯏꯕꯁꯤ ꯃꯆꯥꯛ ꯃꯌꯥꯝ ꯑꯃ ꯆꯪꯏ꯫ ꯃꯆꯥꯛꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯇꯦꯛꯅꯤꯀꯦꯜ ꯁꯄꯣꯔꯠ ꯀꯅꯥꯅ ꯄꯤꯕꯒꯦ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯔꯝꯗꯤ ꯊꯣꯡ ꯑꯗꯨ ꯂꯥꯟꯕꯗ ꯇꯟ ꯀꯌꯥ ꯂꯨꯝꯕ ꯐꯥꯎꯕ ꯌꯥꯒꯗꯒꯦ, ꯒꯥꯔꯤ ꯂꯥꯜꯂꯤꯉꯩ ꯅꯤꯡꯈꯥꯏꯒꯗ꯭ꯔꯥ ꯍꯥꯏꯕꯅꯆꯤꯡꯕ ꯏꯟꯖꯤꯅꯤꯌꯔꯁꯤꯡꯅ ꯄꯨꯊꯣꯛꯄ ꯑꯃ ꯆꯪꯏ꯫ ꯃꯆꯥꯛ ꯃꯊꯨꯝ ꯃꯌꯥꯝꯗꯨ ꯆꯦꯛꯁꯤꯟꯅ ꯌꯦꯡꯁꯤꯟꯗꯕ ꯌꯥꯗꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯄꯟꯖꯅꯤꯡꯕ ꯋꯥꯐꯝꯗꯤ ꯂꯣꯅ ꯌꯥꯗꯕ ꯃꯑꯣꯡꯗ ꯁꯥꯕ ꯊꯣꯡꯅꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯗꯨꯛ ꯌꯥꯝꯕ ꯁꯦꯟꯐꯝꯗꯨ ꯀꯗꯥꯏꯗꯒꯤ ꯀꯝꯗꯧꯅ ꯂꯥꯛꯄꯅꯣ ꯍꯥꯏꯕ ꯊꯤꯒꯠꯄ ꯇꯉꯥꯏꯐꯗꯦ꯫ ꯏꯟꯐꯣꯔꯁꯃꯦꯟꯠ ꯗꯥꯏꯔꯦꯛꯇꯣꯔꯦꯠꯅ ꯊꯤꯒꯠꯄꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ꯫ ꯇꯁꯦꯡꯅ ꯊꯣꯡ ꯑꯗꯨ ꯂꯩꯉꯥꯛ ꯈꯪꯍꯟꯗꯅ ꯁꯥꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯁꯦꯡꯗꯣꯛꯄꯒꯤ ꯇꯉꯥꯏꯐꯗꯕꯁꯨ ꯂꯩ ꯍꯥꯏꯖꯅꯤꯡꯏ꯫